ꯑꯩꯈꯣꯏꯅ ꯉꯁꯤ ꯐꯥꯎꯕꯗ ꯁꯥꯊꯤ ꯁꯥꯊꯤꯔꯕ ꯖꯤꯕ ꯀꯌꯥ ꯎꯗꯨꯅ ꯂꯥꯛꯂꯤ꯫ ꯖꯤꯕꯁꯤꯡꯁꯤꯒꯤ ꯃꯔꯛꯇ ꯎꯆꯦꯛꯁꯤꯗꯁꯨ ꯌꯥꯝꯅ ꯁꯥꯊꯤꯕꯗ ꯃꯃꯤꯡ ꯐꯖꯅ ꯆꯠꯄ ꯎꯆꯦꯛ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤ꯫ ꯁꯝꯅ ꯍꯥꯏꯔꯕꯗ ꯏꯒꯜꯁꯤ ꯃꯁꯥ ꯃꯎ ꯌꯥꯝꯅ ꯀꯟꯕ ꯑꯃꯗꯤ ꯑꯇꯤꯌꯥꯁꯤꯗ ꯎꯆꯦꯛ ꯑꯇꯩꯗꯒꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯋꯥꯡꯅ ꯄꯥꯏꯕ ꯉꯝꯕꯗ ꯃꯃꯤꯡ ꯆꯠꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯃꯁꯥ ꯃꯎ ꯈ꯭ꯋꯥꯏꯗꯒꯤ ꯀꯟꯕ ꯁꯥꯊꯤꯔꯦ ꯍꯥꯏꯔꯤꯕ ꯎꯆꯦꯛ ꯑꯁꯤꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯁꯂꯥꯛ ꯁꯥꯟꯅꯕ ꯉꯝꯕ ꯎꯆꯦꯛ ꯑꯃꯈꯛ ꯂꯩꯔꯤ꯫ ꯃꯁꯤꯒꯤ ꯎꯆꯦꯛꯁꯤ ꯏꯒꯜꯒ ꯍꯦꯛ ꯌꯦꯡꯅꯕ ꯃꯇꯝꯗ ꯏꯒꯜꯁꯤꯅ ꯇꯪꯈꯥꯏꯗ ꯇꯪꯈꯥꯏ ꯆꯥꯎꯕ ꯑꯃꯗꯤ ꯃꯁꯥ ꯀꯟꯕ ꯍꯦꯜꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯃꯛ ꯑꯣꯏꯗꯨꯅꯁꯨ ꯃꯁꯤꯒꯤ ꯎꯆꯦꯛꯁꯤꯅ ꯃꯉꯣꯟꯗꯒꯤ ꯇꯪꯈꯥꯏꯃꯨꯛ ꯍꯦꯟꯅ ꯆꯥꯎꯕ ꯎꯆꯦꯛꯁꯤ ꯀꯩꯁꯨ ꯂꯩꯇꯅ ꯁꯂꯥꯛ ꯁꯥꯟꯅꯔꯤꯕꯅꯤ ꯑꯃꯗꯤ ꯍꯥꯠꯇꯣꯛꯄ ꯐꯥꯎ ꯌꯥꯎꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯈꯪꯃꯤꯟꯅꯔꯁꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯁ꯭ꯄꯤꯗ ꯌꯥꯡꯕ ꯖꯤꯕ Peregrine Falcon꯫ ꯚꯤꯗꯤꯑꯣꯁꯤ ꯍꯧꯗ꯭ꯔꯤꯉꯩꯗ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯑꯅꯧꯕ ꯌꯦꯡꯕꯤꯕ ꯏꯆꯤꯜ-ꯏꯅꯥꯎꯁꯤꯡꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯅꯕ ꯍꯥꯏꯖꯔꯤ ꯑꯃꯗꯤ ꯁꯤꯒꯨꯝꯕ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯔꯕ ꯚꯤꯗꯤꯑꯣꯁꯤꯡ ꯊꯥꯒꯠꯂꯛꯄꯗ ꯈꯪꯅꯕꯒꯤꯗꯃꯛ ꯅꯣꯇꯤꯐꯤꯀꯦꯁꯟ ꯕꯦꯜ ꯑꯗꯨꯁꯨ ꯑꯣꯟ ꯇꯧꯕꯤꯌꯨ꯫ ꯐꯦꯜꯀꯣꯟ ꯍꯥꯏꯔꯤꯕ ꯎꯆꯦꯛ ꯑꯁꯤ ꯐꯦꯜꯀꯣꯅꯤꯗꯦ ꯍꯥꯏꯔꯤꯕ ꯎꯆꯦꯛꯀꯤ ꯐꯦꯃꯤꯂꯤ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯕ ꯖꯤꯕ ꯑꯃꯅꯤ꯫ ꯐꯦꯃꯤꯂꯤ ꯑꯁꯤꯗ ꯎꯆꯦꯛ ꯃꯈꯜ ꯆꯥꯎꯔꯥꯛꯅ 65 ꯃꯨꯛ ꯂꯩ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯝꯅꯁꯨ ꯆꯥꯎꯗꯕ ꯍꯦꯛ ꯌꯦꯡꯕꯗ ꯄꯤꯛꯇꯛ ꯇꯧꯔꯒ ꯌꯥꯝꯅ ꯆꯝꯖꯕ ꯃꯥꯟꯕ ꯎꯆꯦꯛꯅꯤ Peregrine Falcon꯫ ꯑꯗꯨꯕꯨ ꯐꯦꯜꯀꯣꯟ ꯐꯦꯃꯤꯂꯤꯁꯤꯗꯤ ꯊꯝꯈ꯭ꯔꯣ, ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯎꯆꯦꯛ ꯃꯌꯥꯝꯁꯤꯗꯩ ꯃꯁꯤꯒꯤ ꯎꯆꯦꯛꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯁ꯭ꯄꯤꯗ ꯌꯥꯡꯕ, ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯊꯤꯕ ꯑꯃꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯤ ꯎꯁꯤꯠꯇꯕ ꯎꯆꯦꯛ ꯑꯃꯅꯤ꯫ ꯃꯥꯒꯤ ꯁ꯭ꯄꯤꯗꯁꯤ ꯉꯁꯤ ꯐꯥꯎꯕꯗ ꯔꯦꯀꯣꯔꯗ ꯇꯧꯕ ꯉꯝꯂꯤꯕꯁꯤ 390 km/hꯅꯤ, ꯑꯗꯨꯒ ꯑꯦꯚꯔꯦꯖ ꯑꯣꯏꯅ 320 km/hꯗ ꯄꯥꯏꯕ ꯉꯝꯕ ꯎꯆꯦꯛꯅꯤ꯫ ꯎꯆꯦꯛ ꯑꯁꯤ ꯄꯪꯆꯥꯎ ꯆꯥꯎꯕ ꯎꯆꯦꯛꯇꯤ ꯅꯠꯇꯦ, ꯃꯥꯒꯤ ꯃꯁꯥꯁꯤ ꯄꯤꯛꯇꯛ ꯇꯧꯔꯒ ꯈꯔ ꯄꯥꯔꯞꯅ ꯄꯥꯜꯂꯤ꯫ ꯃꯁꯤꯅ ꯎꯆꯦꯛꯁꯤꯅ ꯁ꯭ꯄꯤꯗ ꯌꯥꯡꯅ ꯄꯥꯏꯕꯗ ꯌꯥꯝꯅ ꯃꯇꯦꯡ ꯑꯣꯏꯍꯜꯂꯤ꯫ ꯃꯁꯤꯒꯤ ꯎꯆꯦꯛꯁꯤꯅ ꯖꯤꯕ ꯑꯇꯩ ꯍꯥꯠꯄ ꯑꯁꯤ ꯌꯥꯝꯅ ꯑꯉꯛꯄ ꯃꯑꯣꯡ ꯑꯃꯅꯤ꯫ ꯎꯆꯦꯛ ꯑꯁꯤꯅ ꯖꯤꯕ ꯑꯇꯩ ꯍꯥꯠꯄ ꯑꯁꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯑꯣꯡꯗ ꯁ꯭ꯄꯤꯗꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯨꯅ ꯊꯣꯝꯇꯠꯂꯒ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯃꯆꯤꯟ ꯇꯨꯝꯕ ꯈꯨꯖꯤꯟꯁꯤꯅ ꯊꯤꯜꯂꯒ ꯍꯥꯠꯂꯤ꯫ Peregrine Falconꯅ ꯆꯥꯅꯕ ꯆꯤꯟꯖꯥꯛ ꯊꯤꯕꯁꯤ ꯑꯋꯥꯡꯕ ꯃꯇꯣꯟ ꯑꯃꯗꯒꯤ ꯇꯣꯡꯂꯒ ꯀꯨꯏꯅ ꯌꯦꯡꯗꯨꯅ ꯂꯩꯒꯗꯧꯔꯤꯕꯅꯤ꯫ ꯃꯥꯒꯤ ꯚꯤꯖꯟꯁꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯎꯕ ꯉꯝꯂꯤꯕ ꯑꯁꯤꯒꯨꯝꯕ ꯁꯔꯨꯛ ꯑꯅꯤꯅꯤ꯫ ꯎꯆꯦꯛ ꯑꯁꯤꯅ ꯖꯤꯕ ꯑꯇꯩ ꯍꯥꯠꯄ ꯑꯁꯤ ꯆꯨꯝꯅ ꯍꯦꯛꯇ ꯄꯥꯏꯁꯤꯜꯂꯒ ꯍꯥꯠꯄꯗꯤ ꯉꯝꯗꯦ, ꯃꯔꯝꯗꯤ ꯆꯨꯝꯅ ꯍꯣꯔꯥꯏꯖꯣꯟꯇꯦꯜ ꯑꯣꯏꯅ ꯄꯥꯏꯕꯒꯤ ꯁ꯭ꯄꯤꯗꯁꯤꯗꯗꯤ Peregrine Falconꯁꯤ ꯁꯨꯞꯅꯒꯤ 100 km/hꯗꯒꯤ ꯍꯦꯟꯅ ꯄꯥꯏꯕ ꯉꯝꯗꯦ꯫ ꯑꯗꯨꯅ ꯃꯥꯒꯤ ꯁꯤꯒꯅꯦꯆꯔ ꯃꯨꯚ ꯑꯋꯥꯡꯕ ꯃꯇꯣꯟ ꯑꯃꯗꯒꯤ ꯌꯨꯡꯅ ꯄꯥꯏꯊꯔꯛꯂꯒ ꯁ꯭ꯄꯤꯗꯁꯤ 300 km/hꯒꯤ ꯃꯊꯛꯇ ꯄꯥꯏꯁꯤꯜꯂꯛꯂꯒ ꯑꯇꯣꯞꯄ ꯖꯤꯕ ꯑꯗꯨꯕु ꯀꯟꯅ ꯊꯣꯝꯇꯠꯀꯗꯧꯔꯤꯕꯅꯤ, ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯃꯆꯤꯟ ꯇꯨꯝꯕ ꯊꯥꯡꯒꯣꯜꯒꯤ ꯁꯦꯞ ꯑꯣꯏꯕ ꯈꯨꯖꯤꯟ ꯑꯗꯨꯅ ꯊꯤꯟꯇꯠꯀꯗꯧꯔꯤꯕꯅꯤ꯫ ꯃꯥꯒꯤ ꯈꯨꯖꯤꯟꯁꯤꯅ ꯊꯤꯟꯕ ꯃꯇꯝꯗ ꯑꯇꯣꯞꯄ ꯖꯤꯕ ꯑꯗꯨꯒꯤ ꯍꯛꯆꯥꯡ ꯇꯪꯈꯥꯏꯃꯨꯛꯇꯤ ꯑꯗꯨꯝ ꯐꯥꯎꯗꯠꯄ ꯖꯥꯠꯅꯤ꯫ ꯑꯗꯨꯕꯨ ꯁ꯭ꯄꯤꯗ ꯌꯥꯝꯅ ꯌꯥꯡꯅ ꯄꯥꯏꯕ ꯑꯁꯤꯁꯨ ꯄ꯭ꯔꯦꯁꯔꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯂꯤꯕꯅꯤ꯫ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯁꯤ ꯌꯦꯡꯕꯤꯌꯨ꯫ ꯃꯁꯤ ꯅꯨꯄꯥ ꯑꯃꯅ ꯕꯥꯏꯛꯁꯤ 300 km/hꯗ ꯊꯧꯕꯒꯤ ꯄ꯭ꯔꯦꯁꯔꯅꯤ꯫ km/hꯁꯤꯗꯐꯥꯎ ꯄ꯭ꯔꯦꯁꯔꯁꯤ ꯑꯁꯨꯝꯅ ꯇꯧꯔꯁꯤꯅꯗꯤ 390 km/hꯗꯗꯤ ꯀꯃꯥꯏꯅ ꯇꯧꯔꯝꯃꯅꯤ ꯍꯥꯏꯕꯗꯨ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯈꯪꯕꯤꯔꯝꯂꯅꯤ꯫ ꯄ꯭ꯔꯦꯁꯔꯁꯤꯒ ꯍꯥꯏꯔꯨꯔꯗꯤ ꯎꯆꯦꯛ ꯑꯗꯨ ꯂꯪꯁꯀꯁꯤ ꯂꯣꯏꯅ ꯄꯣꯈꯥꯏꯔꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ Peregrine Falconꯅ ꯄ꯭ꯔꯦꯁꯔ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯄ ꯉꯝꯂꯤꯕꯅꯣ? ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯎꯆꯦꯛ ꯑꯁꯤꯒꯤ ꯃꯅꯥꯇꯣꯟ ꯃꯈꯨꯟꯗ ꯄꯤꯛꯇꯛ ꯇꯧꯕ ꯇ꯭ꯌꯨꯕꯔꯀꯜꯁ ꯀꯧꯕ ꯁꯔꯨ ꯃꯆꯥ ꯑꯃꯈꯛ ꯌꯥꯎꯔꯤ꯫ ꯃꯁꯤꯒꯤ ꯁꯔꯨꯁꯤꯅ ꯄ꯭ꯔꯦꯁꯔꯁꯤꯡ ꯑꯗꯨꯕꯨ ꯈꯔ ꯃꯈꯩꯗꯤ ꯐꯥꯖꯤꯟꯗꯨꯅ ꯊꯝꯃꯤ, ꯑꯗꯨꯒ ꯂꯪꯁ ꯌꯧꯕ ꯉꯝꯍꯟꯗꯦ꯫ ꯑꯁꯨꯝꯅ ꯄ꯭ꯔꯦꯁꯔ ꯑꯗꯨꯕꯨ ꯉꯥꯛꯊꯣꯛꯄ ꯉꯝꯂꯤꯕꯅꯤ꯫ ꯖꯤꯕ ꯈꯨꯗꯤꯡꯃꯛꯀꯤ ꯄꯦꯌꯔ ꯑꯃꯃꯝ ꯂꯣꯏꯅ ꯂꯩꯕ ꯑꯁꯨꯝꯅ Peregrine Falconꯒꯤꯁꯨ ꯂꯥꯕ ꯑꯃꯗꯤ ꯑꯃꯣꯝ ꯂꯩ꯫ ꯑꯃꯣꯝꯁꯤꯅ ꯂꯥꯕꯁꯤꯗꯩ ꯇꯪꯈꯥꯏꯃꯨꯛ ꯍꯦꯟꯅ ꯆꯥꯎꯕ ꯍꯦꯜꯂꯤ꯫ ꯑꯗꯨꯒ Peregrine Falconꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯇꯝꯁꯤꯟꯕ ꯌꯥꯕ ꯑꯃꯅ ꯃꯈꯣꯏꯒꯤ ꯄꯥꯔꯠꯅꯔ ꯍꯥꯏꯕꯗꯤ ꯂꯥꯕ ꯑꯃꯅ ꯑꯃꯣꯝ ꯑꯃꯕꯨ ꯍꯦꯛ ꯈꯟꯈ꯭ꯔꯕ ꯃꯗꯨꯅ ꯑꯗꯨꯝ ꯁꯤꯗ꯭ꯔꯤꯐꯥꯎꯒꯤ ꯃꯍꯥꯛꯀꯤ ꯄꯥꯔꯠꯅꯔ ꯑꯣꯏꯔꯗꯕꯅꯤ꯫ Peregrine Falcon ꯑꯃꯠꯇꯅ ꯃꯁꯥꯒꯤ ꯄꯥꯔꯠꯅꯔ ꯂꯩꯔꯕ ꯃꯇꯨꯡ ꯑꯇꯣꯞꯄ ꯑꯃꯣꯝꯗ ꯍꯟꯅ ꯌꯦꯡꯗꯦ꯫ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯂꯚꯔ ꯑꯃꯗꯒꯤ ꯍꯦꯟꯅ ꯂꯩꯇꯦ, ꯍꯥꯏꯕꯗꯤ ꯃꯈꯣꯏꯒꯤ ꯐꯥꯔꯁꯠ ꯂꯚꯇꯨꯅ ꯑꯗꯨꯝ ꯑꯔꯣꯏꯕꯁꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯦꯇꯤꯡ ꯁꯤꯖꯟꯗ ꯂꯥꯕꯁꯤ ꯑꯗꯨꯝ ꯐꯅꯌꯥꯝ ꯂꯥꯞꯄ ꯃꯐꯝꯗ ꯂꯩꯔꯕꯁꯨ ꯃꯇꯝ ꯆꯥꯅ ꯑꯗꯨꯝ ꯑꯃꯣꯝꯗꯨꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯁꯣꯏꯗꯅ ꯍꯜꯂꯛꯀꯅꯤ꯫ ꯎꯆꯦꯛ ꯑꯁꯤ ꯊꯥꯏꯅꯒꯤ ꯃꯇꯝꯗ ꯅꯤꯡꯊꯧꯅ ꯃꯍꯥꯛꯀꯤ ꯃꯅꯥꯏ ꯅꯠꯇ꯭ꯔꯒ ꯑꯆꯧ ꯑꯁꯥꯡꯁꯤꯡꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯒꯤ ꯈꯨꯗꯝ ꯑꯣꯏꯅ ꯄꯤꯅꯔꯝꯃꯤ꯫ ꯊꯥꯏꯅꯒꯤ ꯃꯇꯝꯗꯒꯤ ꯍꯧꯔꯒ ꯎꯆꯦꯛ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯥꯛ ꯋꯥꯡꯕ ꯑꯃꯗꯤ ꯃꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯆꯦꯛ ꯑꯃ ꯑꯣꯏꯗꯨꯅ ꯂꯥꯛꯏ꯫ ꯎꯆꯦꯛ ꯑꯁꯤꯒꯤ ꯁ꯭ꯄꯤꯗꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯡꯕꯗ 1999ꯒꯤ ꯃꯇꯝꯗ ꯄ꯭ꯔꯤꯊꯤꯕꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯁ꯭ꯄꯤꯗ ꯌꯥꯡꯕ ꯕꯥꯏꯛ ꯍꯌꯥꯕꯨꯁꯥ ꯑꯁꯤꯐꯥꯎ ꯎꯆꯦꯛ ꯑꯁꯤꯗꯒꯤ ꯃꯃꯤꯡ ꯂꯧꯔꯒ ꯊꯣꯜꯂꯤꯕꯅꯤ꯫
Hayabusa haibasi Japanese loan aduga English ta handokpa taragadi Hayabusa haibasi Peregrine Falcon haibani. Masida sunatuna sathikraba America gi B2 bomber aircraft asifau usek asidagi design lorga saribani. Aduga ngasidi miyoibasingna usek asi kana raba hiram kya da sizinari. Sa tanbasingna usek asi sa tanabada sizinai. Usek asina fanam sawa jiba osina mapu dagi tanaraga hatokani aduga hatpa loiraba matung mapu adubu lakpa ngaiduna asiba jiba adubu sanglaga laigani. Amaramdana usek asi airport singdasu thamnai. Usek asina atopa karan tabu usek kya lakpa ngaiduna laigani amadi aeroplane amatagi manakta usek atopa sanghalloi. Asumna aeroplane gi engine gi manungda usek sangma ngamhandi. Usek asi hauji ki oinadi population se do marang kaina lairi haina expert singna fongdokli. Adubu masimang oiduna su miyoibasingna sizinariba pesticide amadi insecticide mayamsina maram oiraga usek asida amangma kya thorukpa yai haina fongdokli. Usek asi hanana ubiba yaukraba comment haibiramu. Aduga video si nungaibibu taragadi like amam toksinbiramnaba haizari.